ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯄꯣꯂꯤꯑꯣ ꯚꯤꯛꯇꯤꯝ ꯑꯃ ꯂꯥꯌꯦꯡꯁꯪ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯄꯣꯂꯤꯑꯣ ꯚꯤꯛꯇꯤꯝ ꯑꯃ ꯂꯥꯌꯦꯡꯁꯪ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ꯫ ꯃꯁꯥꯒꯤ ꯆꯍꯤ 52ꯔꯣꯝ ꯁꯨꯔꯕꯤ ꯏꯆꯦꯂꯩꯃ ꯆꯤꯡꯂꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕꯤ ꯋꯥꯡꯈꯩꯗꯒꯤ ꯖꯤꯕꯟꯂꯇꯥ ꯄꯣꯛꯄꯗꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯣꯂꯤꯑꯣ ꯅꯥꯈꯤꯕꯗꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏꯔꯒ ꯍꯧꯔꯛꯈꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯗꯤꯁꯦꯕꯜ ꯑꯣꯏꯖꯔꯕꯁꯨ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯍꯤꯡꯂꯛꯈꯤ꯫ ꯁꯨꯕ ꯅꯣꯝꯕꯁꯦ ꯑꯩꯒꯤ ꯏꯊꯧꯁꯦ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯏꯊꯧ ꯑꯣꯏꯔꯛꯄ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯒꯤ ꯃꯄꯥꯟꯁꯦ ꯑꯩꯅ ꯀꯌꯥ ꯇꯥꯡꯕꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯩꯁꯨ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯏꯁꯥꯅ ꯑꯗꯨꯝ ꯗꯤꯁꯑꯦꯕꯜ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯏꯁꯥꯁꯦ ꯁꯨꯕ ꯅꯣꯝꯃꯒ ꯁꯨꯔꯛꯄ ꯃꯇꯝ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩ ꯗꯤꯁꯑꯦꯕꯜꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯑꯦ꯫ ꯍꯥꯏꯗꯤ ꯏꯁꯥꯅꯁꯨ ꯑꯃ ꯑꯣꯏꯔꯣ ꯑꯩꯁꯦ ꯌꯥꯝ ꯑꯗꯨꯝ ꯍꯩꯒꯜꯂꯦ꯫ ꯌꯨꯝꯕꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯣꯠ ꯈꯦꯠꯅꯔꯛꯄꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯜ ꯐꯔꯤꯉꯩꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯔꯤꯉꯩꯗ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯇꯦꯡꯕꯥꯡ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯤ ꯈꯔ ꯌꯥꯔꯝꯕ ꯃꯈꯣꯡ ꯑꯣꯏ ꯊꯪꯕ ꯑꯗꯨ ꯑꯃꯨꯛ ꯌꯥꯔꯛꯇꯕꯗꯒꯤ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯅ ꯑꯋꯥꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯗꯤ ꯃꯄꯥꯝꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯇꯦꯡꯕꯥꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯀꯩꯅꯣꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯁꯤꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯩ ꯂꯩꯔꯦ꯫ ꯍꯥꯏꯕꯗꯤ ꯏꯁꯥꯃꯛꯁꯨ ꯗꯤꯁꯑꯦꯕꯜꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯁꯤꯗꯗꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯥꯛꯊꯨꯡ ꯑꯃꯠꯇ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯃꯅꯨꯡꯗ ꯑꯩ ꯐꯪꯕꯁꯨ ꯂꯩꯇ꯭ꯔꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯗꯨ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯃꯇꯝꯗꯨꯗ ꯇꯥꯟꯅꯕꯁꯨ ꯈꯔ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯗꯨꯒꯤ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯕꯅꯤna ꯑꯩ ꯊꯕꯛꯀꯤ ꯀꯩꯅꯣꯁꯤꯗꯤ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇ ꯂꯩꯇꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯗꯤꯁꯦꯕꯜꯁꯤꯡꯕꯨ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯄꯨꯈꯠꯀꯦ ꯈꯟꯖꯕꯤ ꯆꯤꯡꯂꯥꯏ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯒꯤ ꯊꯧꯖꯥꯜ ꯉꯥꯏꯍꯧꯔꯤ꯫ ꯃꯁꯥ ꯃꯊꯟꯇ ꯍꯤꯡꯖꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯅꯜꯍꯧꯔꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯕꯒ ꯂꯃꯟ ꯁꯤꯡꯗꯣꯛꯀꯅꯤ꯫ ꯗꯤꯁꯦꯕꯜꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯤꯃꯥꯟꯅꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯁꯨ ꯂꯩꯍꯧꯔꯤ꯫ ꯑꯩꯃꯛꯅ ꯁꯨꯃꯥꯏꯅ ꯁꯤ ꯌꯧꯕꯒꯤ ꯁ꯭ꯇꯦꯖꯇ ꯏꯆꯥ ꯁꯦꯝꯃꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛꯃꯛꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩ ꯍꯣꯠꯅꯈꯤꯅꯤ꯫ ꯏꯆꯥꯒꯤꯗꯃꯛꯇꯁꯨ ꯑꯩ ꯍꯣꯠꯅꯈꯤꯅꯤ꯫ ꯑꯩ ꯆꯥꯕꯒꯤꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯏꯆꯥꯒꯤ ꯑꯔꯦꯝꯕꯗꯨꯅ ꯏꯆꯥꯒꯤꯁꯨ ꯍꯣꯠꯅꯈꯤꯅꯤ꯫ ꯃꯗꯒꯤꯁꯨ ꯑꯃꯨꯛ ꯍꯦꯟꯗꯣꯛꯑꯗꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯗꯤꯁꯑꯦꯕꯜ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏ ꯀꯩꯅꯣ ꯀꯗꯥꯏꯗ ꯀꯔꯤꯗ ꯗꯤꯁꯑꯦꯕꯜ ꯃꯌꯥꯝꯁꯦ ꯈꯪꯖꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯍꯣꯠꯅꯅꯤꯡꯕ꯫ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯨꯃꯥꯏꯅ ꯑꯩꯕꯨꯁꯨ ꯌꯦꯡꯕꯤꯔꯒ ꯑꯩ ꯃꯥꯃꯛꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯗꯤꯁꯑꯦꯕꯜ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯑꯩꯕꯨ ꯌꯦꯡꯕꯤꯔꯒ ꯃꯣꯏ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯊꯧꯅꯥꯁꯦ ꯃꯣꯏꯗ ꯂꯩꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯗꯤꯁꯑꯦꯕꯜꯅꯤ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯍꯟꯊꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕꯤꯒꯅꯨ꯫ ꯄꯥꯡꯒꯜꯁꯤꯡꯁꯦ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕꯤꯌꯣꯁꯦ ꯑꯩ ꯃꯣꯏꯗ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯅꯤꯡꯉꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯖꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯪꯁꯦ ꯃꯪꯐꯥꯎꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯃꯔꯛꯇꯁꯨ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯥꯛꯄꯅꯤꯅ ꯃꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯊꯧꯅꯥꯗꯨꯗꯤ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯀꯣꯅ ꯈꯜꯂꯒ ꯑꯩ ꯃꯗꯨꯃꯗꯤ ꯑꯩꯅꯅꯦ ꯑꯩ ꯍꯔꯥꯎꯅ ꯑꯩ ꯑꯣꯛꯆꯒꯅꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯄꯥꯡꯒꯜꯗꯣ ꯑꯩ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯩꯅ ꯀꯟꯅ ꯈꯟꯖꯔꯒ ꯂꯩꯕꯅꯦꯕ꯫ ꯑꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒꯗꯤ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯕꯅꯦꯅ ꯑꯩ ꯈꯟꯅꯤ꯫ ISTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯑꯖꯤꯠ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯊꯤꯌꯥꯝ ꯔꯟꯖꯟ, ꯏꯝꯐꯥꯜ ꯋꯦꯁ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯇꯥꯇꯥ ꯁꯣꯜꯠ ꯍꯥꯏꯔꯤꯕ ꯊꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯊꯨꯝ ꯌꯥꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯍꯦꯜꯂꯕ ꯊꯨꯝ ꯐꯥꯎꯕ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ KSAꯅ ꯍꯟꯗꯛ ꯊꯨꯝ ꯐꯥꯒꯠꯈꯤꯕꯒꯤ ꯋꯥꯐꯝꯁꯤꯡ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯃꯤ 5 ꯊꯨꯝ ꯐꯥꯒꯠꯄ ꯑꯃꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤꯡ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯡꯗꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯁꯥꯅ ꯌꯥꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ KSAꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ KSAꯒꯤ ꯊꯧꯃꯤ 5 ꯐꯥꯖꯤꯜꯂꯨꯕꯒꯤ ꯋꯥꯐꯝꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯛꯂꯤ꯫
खंगलगली हंदकी मतंग असिदा फूड सेफ्टी ऑफिसर सिंह थुंगी सैंपल सिंह लौखत्तुना एक्शन लौखत्लु करिगुंबा थबक लौखत्त्रबदी हंदकी लौतुनबा असिदा फूड सेफ्टी ऑफिशियल सिंह सु चेन्नई हाइबदा हाइमन बथोगलोय तुमिना लोशिनख्रबदी फूड सेफ्टी ऑफिसर सिंह मथक्ता चब चाबा एक्शन लौखत्कनी KSA की थौबी मंगा थादोकनब होटनबदा अचौब दायित्व लौखिबा सिंहबु KSA की माइकलदगी थागतपा फोंदोरकली लंदन मसिद पुथोकली बकौना की पोथोक सिंह से गवर्नमेंट मियेंग चंगलबदी मियोय किया मसाना मसाब थबक पिजब ngambata natana सेमिनल फगरहनबदा चावना मतेंग ओइगनी हाइना DJYM मणिपुर की प्रेसिडेंट ओ मालेस ना हाइख्रे वाफम सिंह से Fight Your Not Alone New Delhi की चेयरमैन टी संगीता मदी ओ मालेस ना कोंजिंग लेकाई द लेबा वुमेन्स वेलफेयर एसोसिएशन की कौना प्रोडक्ट्स की पोथोक सिंह यंगशिन बचप्प की खोंगचत हाइखिबनी यंगशिन खोंगचत अदु ती संगीता ना मणिपुर की कौना की पोथोक सी क्वालिटी लेना मतंग चानब मोंग डिजाइन खरा हापचलबदी योनबगी वानिंगाई लेते हाइखि अनोब डिजाइन हापगा मयाम सिंगसिदा पामना हेकिंग द पामना बगी केनो सिंगसे खरा अखोगी डिजाइनर मयाम सिंग मपान दगी बु कौगेरा कनो तोरगा मोइदा क्लास खरा लोबिरगा अदगी अखोगी लेबिरिबा अचोग सांग मयाम सिंगसे खतंग मोइगे मतेंग जे पंगबिरदी आइना हाइजनिंग बदी तशेंग हाबदा अखोगी प्रोडक्शन जे कनामतगी दी कनाम मी खुदिंग मक्तगी साइड साइड तगी अतोप अतोप दगी प्रॉपर प्रोडक्शन जिगा कंपैरिजन तौबदा कशु लेस ओइदे हाब अदुबो अखोगी सपोर्टिव ओइबा मी लेतबनिना अखोगी चमिसा जिंजा अवाबा दुम थेंगनै ओ मालेस ना मखा ताना हाइखिबदा मणिपुर की चानब सिंफम ओइरिबा कौना की पोथोक पुथोकलिबा असे गवर्नमेंट ना मियेंग चंगबिदबा असे चुमदि हाइखि मणिपुर चौखट के हरगदी इंडस्ट्री से मथौक ताई मणिपुर ngasi चौखटना लेरिबसे इंडस्ट्री लेतबदगिनी खाइ म्यामना मसे अखोइ मियेंग चंगदुना हाइबा चौबा मोगी खुसा हाइबगी पोथोक से मसी पांगबिबा खो याम मथौक ताई दिल्लीदगी सुगुम से कितंग नंग लेंगअप तौबिरगा मणिपुर सुगुम प्रोडक्शन से कितंग खोइ मियाम द सेल तौबा एनी जगह जगह द एनी फॉरेन जिंग एक्सपोर्ट तौनबगी आइनी चंसी आइनी हाइजबनी हन्ना येंगबदा कना लेजद्रबी पोलियो विक्टिम ममा लयेंग शेन लेतबदगी अवाब फिबंदा लेरंब थिंगरे मिदिंग ताबिरब सिंगवा मुकन खुंजरी